Loyalam E-PAO tabi bakutima po hitram susmitana namitangi po pizari aham dapat headline. Governor A.K. Vairota airport gi hanbak ngamdabadagi helicopter ras baban tamna lakhrei. MHA gi officer singa wari sanaruna ba Cocomi gi convener na luchingba team Imphal thadokhrei. Cocomi na changsilakadaba Khongjang lauthokhrei hayengdagi hauna central lenga ki office sing thingjinba amadi DC singda miyam thomjinduda memorandum pisinggadori. Pausandona pijari. Governor A.K. Vairota airport gi hanba ngamdabadagi helicopter da ras baban tamna lakhrei. Tha asagi kun siroi lily festival hoba namit ki paulo bachatpa paumi team amada mahar regiment na gwaltabi da athingba pi kiba thodok tigi nongan ba tang kun mathoi da Delhi da chakhiba Manipur gi governor Ajay Kumar Bhalla ngasai Imphal da halakani tabadagi yamlaba Meeyamna tijim lambi gi nak yatak ngaiduna leinakhrei. Miyam gi iho adu lakshinaba state police RAF amasung central forcing na fana yamna honarabasu iho aduna maram oiraga governor Ajay Kumar Bhalla Imphal airport gi ras bavan tamna hanba ngamdabadagi army gi helicopter da tukangla tamna pairaklaga mafam adudagi Vairota ras bavan tamna Chatkhre. Manipur manungda Manipur thaba gari chatpa yaroi haina mari shuba mahar regiment na Imphal ukrul lambigi gwaltabi da athingba thamkhiba thodok aduga mari lenana governor na Meeyamda apology tawgadabani. Manipur gi security advisor chief secretary amasung Manipur police ki DGP resign tawgadabani haina Cocomi na pungni funipan gi general strike Khongjang changsinkraba matung makhata na civil disobedience movement gi Khongjang changsiliba asigi manung chana ngasi Delhi dagi Imphal tamna governor Ajay Kumar Bhalla halakani tabadagi tidim Lambida yamlaba maira paibi sing amasung volunteer sing tholaktuna tongan ba play card kaya paiduna amasung kholau kaya su lauraga leikhi. Gari dagina kaisampat phawgi mafam kayada Meeyamna Khongjang changsinkiba aduna maram oiraga governor halakpada asoi angam thoktanaba haiduna yamlaba security forcing lambi asigi mafam kayada deploy tawki loina thodok aduna muknabagi thodok kaya su thoki lambi asigi kwa kaithal bazarda Meeyam pulap pullaga governor halakpa ngaiki sorokta thori tingduna governor lakpada thanaba phawbo honabadagi security ga muknaba thoki Maduda security na athingba pibadagi mioi amana mathanta makhorida thori lakshinuna sizaragani haina Khongjang phawba changsilakpadagi police na mioi adu kanaba honakhi loinana yamlaba force sing irang adu control tawki Khongjang adugi saruk ama oina mahairoi singna Imphal college mapada Manipur gi saktam kaibe yaroi governor na Meeyamda lale haijagadabani haina kholau kaya su laukhi Tidim lambigi mafam kayada yamlaba Meeyamna governor halakpada Khongjang changsinaba ngairaga leikhiba aduna maram oiraga governor Delhi dagi Imphal airport thunglaraba matung Vairota banglo tamna lakpa ngamdabadagi army gi helicopter da kangla phawba tamna lakhi loinana mafam adudagi Vairota ras bavan tamna chatkhi MHA gi officer singa wari sanaruna ba Cocomi gi convener na luchingba team Imphal thadokhrei governor na michel ama oirakani habasi thazarude haina Cocomi na phangdokhrei Houkhre chahi lisingani kolomjai gi me ahumdagi state asida hauzik oirakliba ne tadaba phibam asigi waruishin ama puraknaba Bharat Sarkar gi Ministry of Home Affairs na wari sananaba invite tawrakpadagi ngasi Cocomi gi convener KH athobana luchingba lob asigi mioi tare na saba team ama Imphal thadokhrei Khuraizam athoibana luchinglaga chatkiba Cocomi gi delegation aduda Y Diren consultative member L Jadumani amasung Thiam Borot Lai Khuram Jayanta CC member Fizam Chamchan amasung Yumkhaibam Surjit Kumar su yauri Amaromda ngasi Meeyamna tidim Lambida governor halakpa ngaiduna leringeda governor na airport gi helicopter tongduna chenkhiba asi Manipur Meeyam gi achoba mai pakpani haina Cocomi gi convener in charge W second afongdokhrei Cocomi na changsilakadaba Khongjang lauthokhrei hayengdagi hauna center lenga ki office sing thingjinba amadi DC singda Meeyam thomjinduna memorandum pisinggadori Cocomi na changsilakliba Khongjang gi makha tarakpa Khongjang oina hayengdagi lamdam asida leriba center lenga ki office sing thingjinbagi athingba thambaga loinana district singda leriba DC singda Meeyam thomjinduna memorandum pisinbagi Khongjang changsingani haina Cocomi gi convener in charge waripam second lauthokhrei
Cocomi gi convener in charge warepam second phongdokibada governor na Meeyamna gwaltabida thokiba thodok adugi matangda apology tawba haina jangsin kiba Khongjang adu hajik phawba handokpa leitri ngasi governor na airport gi kangla phawba helicopter tongduna michena magi matawgom chen kiba adu Manipur gi Meeyambu themjinbagi mahutta Meeyamna kari tawjarugudage haina karimnabani asigumba governor amana chatharliba thawong asi pangdabagi thawongni Maramaduna Cocomi na Meeyamga loinana changsingadaba Khongjang hanba leiroi hayengdagi lamdam asida leiriba central lengaki loisangsing thingbagi Khongjang changsinbaga loinana district singi DC singda thomjinduna memorandum pisinbagi Khongjang changsingani Central lengaki loisangsing thingbagi Khongjangda mahai loisang ana layeng amadi mai isingidi kwansiloi sangsingadoriba Khongjang asida Meeyamna su mapungfana sawatpi haiki Amaromda Manipur gi governor amadi chief secretary Delhi dagi Imphal International Airport thunglaba matungda helicopter tongduna kangla phawba chatlaba matung Ras Bhavan da changkhibagi thawongbu penedraba Meeyamna ngasi nungthil pung 3 rom tarpa matamda Kwa Kaithel Bazar manakta governor Ajay Kumar Valagi mitam Khre Meeyamna governor Ajay Kumar Valagi mitamgi mangaksamda thauri thubaga loinana kerosene haijinduna mai thaba horakpada ngak seliba security kangbuna mai chagliba mitam adubu mai muthapaga loinana Meeyamdagi munki Meeyamna governor gi mitam mai thabaga loinana gove governor haina kholausing lauki loinana security force ka Meeyamgi marakta mungnaba thokdok thokhi Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu World Meitei Council gi chahi gi mifam pangthokre ngasi nungthel pung ama taba matamda Kaching district ki manung chanba lamjauk mai lekai da leiba ima panthoibi sanglenda World Meitei Council gi annual general meeting achamba thoram paring amaga loinana pangthokre Thoram asida Federation of Houkhre ki President Sapam Chajadumani na Chief Guest WMC Manipur Unit ki President Thoram Mapu Manipur University ki former Professor Kanguzam Zugindro na Thoram asigi resource person oina saruyaki Mifam asida WMC ki members sing amadi lamdam asida leiriba civil organization singna amata oina saruyaminaki Thoram asida imagi Maira Loop ki President Thokchom Sujata Devi Lamjau apunba Maira Paibi ki President Yumnam Iveni Devi WMC ki Secretary General Yambem Arun Meitei A. Dhiren Singh ex Pradhan Panganta BGP Executive Member CEC WMC amadi WMC Manipur Unit ki Women's Front ki President Urik Khimbam Matolaibi Guest of Honor oina saruyaki Thoram asida imagi Mairagi President Thokchom Sujata na haiki ngasi lamdam asida Meitei ekhoi punsinaduna apunbagi saktam ama sagatpa mathau tare CSO singnasu praja singbu lana lamjing biganu tawpham thokpa thodang adu khanghanduna apunbagi saktam asi mapangal kalhansi ngasi WMC ni changseliba Meitei ekhoigi kannabagi amata ngairaba pambai Meitei singbu ST list chanhannaba changsilakpa khongthang khudimakta imagi Maira lupna hiram khudimakta sagotkani harba wafam sing phongdokhi Madugi kudong sadabado aiko ngasi phange aiko chondaba mi amadi attack to bai se hawle bini aduna towa no group na Meitei ekoi da attack to hawle madu defense to bai koi si nam de le le ba aduna aina khara samjanja bata aikoi sotaraba aikoi kangadaba port ado aikoi ngasi phawba kangadar lakpa sidana aikoi yamna asonba group haido aikoi si oirabanina ngasi dagidi hojoji thengnariba aikoi thengnariba lagase matamduda tar madi aikoi thengnadaba su yabane heba balance samada sakhapinaba akoi integrity leina akoi nuksina leiramba yabado masidi madu mathaple sarongdabadina madagi dasado madagi khudong thibado ayu masi tarapani haiba wafamse ai thamjage aduna hoji aikoina tawgada Delhi da COVID active case masing chamaga mari Houkhre India da anoba COVID RN1 ge active case lisingamaga mapan yaure India ki capital Delhi da anoba COVID laichat RN1 ge active case masing chamaga mari yaukhibaga loinana India pumbagi oina COVID RN1 asigi active case masing lisingamaga mapan yaure
Houzik Delhi-da COVID RN1 laichat asigi active case masing hengalakliba asida Delhi-gi Chief Minister Rekha Guptana laichat asi thengnabada lengangna lokhaliba cheksin thorangsing nauna review tawkhibaga loinana hospital singda chatkadaba chana kanglon singsu hongdok hongjin tawduna cancel hankhre. India gi oina houzik phawbada COVID laichat asigi apunba masing lising amaga mapan gi manungda Kerala na khwaidigi makokta leiri. State aduda houzik COVID laichat asigi apunba case chamari ka kuntra yaukhre. Loinana mathangda Maharashtra na laichat asigi active case chaniga mapan yauduna ani shubada leiri. Aduga Delhi na apunba masing chamaga mari oiduna ahum subada leiri. Delhi gi mathangda Gujarat ta COVID active case marfur humdoi. Karnataka da Nifutaret, Uttar Pradesh da Taramanga amasung West Bengal da Tarani thoini. Adumoina makhwaidigi nauna pauda Maharashtra laichat asigi active case ani amadi Kerala amasung Karnataka da anauba active case masing amamamsu hengalakre haidi. Amaromda anauba COVID RN1 laichat asi Andaman and Nicobar, Arunachal Pradesh, Himachal Pradesh, Jammu and Kashmir, Bihar, Assam amasung Manipur dadi houzik phawbagi oina laichat asina sandoropagi pau laitri haidi. Assam Downtown University na sinduna NAP implementation in Manipur haibasida seminar pangthokre. Assam Downtown University na sinduna ngasi implementation of National Education Policy 2020 in Northeast State with special reference in Manipur haiba hiram asida seminar program ama Imphal da leiba Classic Grandegi Imphal Hall da pangthokre. Haidiba event asida Manipur Sarkar gi Secretary Education and Pravin Chief Guest Council of Higher Secondary Education Manipur gi Chairman Takhelambam Ozitna Guest of Honor Assam Downtown University gi Faculty of Science Professor Rajiv Sarmana Thoram adugi President oiki. Thoram aduga mari lenana Professor Rajiv Sarmana National Education Policy 2020 gi maru oiba amasung masigi nungi oiba warol pumba mai shengna thamki. Loinana Manipur da National Education Policy 2020 chatnaraba matungda thengnagadaba phibam kayagi matangdasu mayek shengna thamki. National Education Policy implement tawbana undergraduate amadi post graduate tamada honglakadaba mawong kayagi matang yauna National Education Policy gi matangda marik chumba wafam kaya thamki. Ngasigi seminar aduda state asida leriba private amasung government school sing yauna college singi oza kaya su sarukyaki. Jenims ki residential doctor singna casualty amasung emergency service lepagi Khongjang Houkhre. Jenims ta PG tambagi admission fee lupa lakh amadagi lupa lakh ahumda hengalakhibabu yaningda phongdok tuna hospital asigi residential doctor sing asidagi casualty amasung emergency service lepagi Khongjang changsinba Houkhre. Khongjang asigi matangda Dr. Angom Rakesh Koba Jenims ki residential doctor na phongdokhibada Jenims ta chahi ahum PG tambagi admission fee asi lupa lakh ahumda hengalakpagi thawong asi yaningda phongdoktuna Houkhre tang kuni thoidagi hospital asigi OPD service ki thabak sing laptuna Khongjang changsinuna lakhibani. Mamangdadi PG tambagi admission fee asi lupa lakh amakhaktang oirambani. Adubu lupa lakh ahumda hengalakibasi yaningde haina resident doctor singna changsiliba Khongjang asida mari lenaba authority singdagi positive response amata lakpa leite. Masina maram oiraga Jenims ta lediba resident doctor singna kupna khanaraba matungda ngasidagi casualty amasung emergency service lepagi Khongjang asi changsinba hokhibani. Adubu ngasi lawriba firep asi PG mahairoi khaktagini. Hospital gi mathau taba service kudimak hospital asigi consultant amasung SR singna pangthokani. Adubu houzik oriba Manipur gi phibam asida miyam ka hena asok apan yawrabadi resident doctor singna taliba demand asi matam kharagi oina tungoinaraga miyam gi tamak angamba mateng pangani. Resident doctor singna taliba demand asi chahi ani faraklabani. Adubu Jenims ki authority gi makedegi strike na chingba tawdanaba harakpadigi sanglaba chahi ani asi khangnaga lakpani. Houzik ti PG gi third year exam su pangthokadaba tha ani rom tak ngairakle. Masigi mamangda fee thidoknaba hairaklagani. Asigumba phibam ama laktringei asida ekhoigi demand asi mari lenaba authority singna pinaba hotnagadabani haina resident doctor singna Khongjang asi changsilakhibani hari. Ruling amadi opposition khaidana Imalaibak Manipur kanaba amata oina Khongjang changsiminasi haina location phongdokhre. Manipur State Transport MST bus tagi Manipur thaba wahai lautho u haiba thawong
Chatkhre phauba hauzik leiriba BJP gi MLA singna center na haiba khuding illaga adum leikhigadoribra Governor da wahi amata haiba ngamdriba karigino Manipur gi oiriba phibam asida ruling amadi opposition khaidana imalebak Manipur kannaba amata oina Khongjang changsiminasi haina Khundrapam SG MLA Thokchom location phongdokhre Wafam ase Khundrapam maya lekai gi yaifalamjing lupna sinduna chatharakhiba ahum suba YLL trophy disangani kunmanga loshingbi thoramda MLA na phongdokhibani Mahana Makhatana Hai, Manipur da Manipur Haiba Wahai Thaba Yaroi Haina Wapam Asidi, I quite Chection Mamatam Ore. Handaki Matang Asida Yade Haiba Amak Kangan Batangai Fade. BJP Amadi Party Asigatsamina Riba Political Party Singi MLA Sing, Topiraklo. Karigidamak Manipur Haiba Wahi Asi Thaba Yaroi Haribano Haibedu Kangalu Haina Taksinsi Haiki. MLA Namakhatana Hai, Imalaibak. Leitraga ekoi Meeyamna leirubagi karikanagani maram aduna ruling opposition khaidana imalebak Manipur kannaba Khongjang amatoina changsiminasi haiki paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu aroibada maroiba pau amuka hana pizari Governor A.K. Valla Vairota airport gi hanba ngamdabadagi helicopter da ras baban tamna lakhre MHA gi officer singa wari sanaruna ba Cocomi gi convener na luchingba team Imphal thadokre Cocomi na changsilakadaba Khongjang laukthokre hayengdagi hauna center lenga ki office sing thingjinba amadi DC singda miyam thomjin duna memorandum bisingirori Matang asida Loyalam E-PAO na namidangi pau bibil lezare tabiri ba khudimako amuka hana kurumjani